ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯥꯃꯦꯟꯂꯣꯛ ꯃꯊꯛ ꯆꯤꯡ ꯑꯃꯁꯨꯡ ꯄꯨꯈꯥꯎ ꯁꯥꯟꯇꯤꯄꯨꯔ ꯃꯃꯥꯡ ꯆꯤꯡꯊꯛꯇꯒꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯇꯝꯄꯥꯛ ꯇꯝꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯈ꯭ꯔꯦ꯫ Sagolmang Bazar da leiba Sunshine Boarding Center da sakangdabasingna nongmay kapshilamne laibak fabadagi asok apandi yawhodre. Habak kudimakta larik laishu haibase yaudaba yadabana maram oiraga education sector da mai onsilasi haina lamlai SC MLA khongman tabam ibongchan phongdorakli. Irang asina maram oiraga matam sangna thiba khangdana leiraklaba Chahi SC January kuntra mathoida sarupolang oina fangba ngamkraba ngangom Navy gi aroiba mathau mangam hayeng pangthokagani. Amadi lamdam asida thokliba irang asida yelhomi singna tengtha nauloriba kaya ase India lengakna nungaiba isai amagumna taduna leibana democracy gi ningthorelni hainariba India gi citizen khudingmak ikai firuk khumhale haina amuko gi president Fairoizam Nandoluwangna phongdorakle.